Human Metapneumovirus ki matangda mifam pangthokre. Hmpv COVID-19 ga Yengnabada Khudongthibagi Chang Hanthei amadi Mipainingai Leite hairi. Human Metapneumovirus Hmpv haina khangnaba virus makhal ama amuk hanna China dagi hauraga malem gi leibak kharada sandokhraba matungda virus makhal adugi matangda ngarang Siza Hospital gi auditorium da Continuing Medical Education Program gi sarukama oina khana nainabagi thauramama pangthokre. Thauramadu virology Hmpv amadi swar honjinmada changduna haksangda sokhanba virus singi matangda henna khangnabagi damak thauramadu pangthokhibani. Thauramadu hospital adugi delegate humfuna sarukyaki hairi. Sarukyaki basingna fongdoknakibada Hmpv hairiba virus makhalasi kumsing Englishingani amada masak khangkibani. Virus asi COVID-19 ga Yengnabada miyoibagi haksangda khudongthiba thokhanbagi chang Hanthei hairi. Adum oinamak Jackson ningai di oiri loinana hairiba virus adu COVID-19 ga manana sandoki khud soknaba hakthi khanba lokhuba na chingbada virus adu sandoki hairi. Maduta natana chin naton amasung mitta changkhibasu yai loinana virus asidagi ngakthoknabagi damak mask sizinaba amadi khud toina chamthokpa mathau tai hairi. Disinfectant amadi virus sing mapangal sontahannaba makhalgi hidak sing chaithokpa amadi sizinabana virus asidagi ngakthok pada mateng pangi. Jackson Thaurang sing adu media gi kuthangda miyamda yauhanduna haksel gi lamda Jackson Thaurang laukhatpagi tangai fadaba lei adum oinamak Mipainingai di oide hairi.